ꯑꯩꯁꯦ ꯅꯤꯄꯥꯟ ꯁꯨꯕꯤ ꯑꯣꯏꯗꯣꯏꯔꯥ ꯅꯪ ꯅꯤꯄꯥꯟ ꯁꯨꯕꯗ ꯂꯥꯁ ꯑꯦꯟ ꯐꯥꯏꯅꯦꯜꯅ ꯅꯪ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯑꯝꯗꯣꯔꯦ ꯑꯩꯅ ꯂꯧꯅꯝ ꯂꯧꯄꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯏꯄꯥ ꯇꯥꯟꯅꯔꯒ ꯏꯆꯤꯟ ꯏꯄꯥ ꯇꯥꯟꯅꯔꯒ ꯑꯩ ꯑꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯗꯣ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯂꯧꯕꯅꯦ ꯈꯪꯉꯦꯅ ꯖꯟꯃꯦꯖꯣꯏ ꯃꯍꯥꯔꯥꯖꯥ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯏꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯒꯦꯕ ꯁꯥꯗꯣꯏꯕ ꯆꯨꯝ ꯑꯩꯗꯤ ꯍꯩꯇꯦ ꯖꯥ ꯋꯥꯔꯤ ꯍꯪꯉꯛꯄꯗ ꯅꯪ ꯍꯪꯉꯛꯑꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃꯅꯤꯒ ꯍꯪꯒꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯌꯦꯡꯁꯤꯀꯣ ꯗꯥ ꯁꯦꯡꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯏ ꯁꯦꯡꯅ ꯄꯤꯕ ꯇꯥꯏ ꯀꯔꯤ ꯑꯩꯕꯨ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕ ꯍꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯃꯛ ꯑꯩ ꯁꯣꯏꯗꯅ ꯅꯤꯡꯊꯨꯡꯍꯟꯒꯅꯤ ꯇꯜꯂꯤꯌꯦꯕꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯣꯏꯅꯗ꯭ꯔꯤꯉꯩ ꯑꯩꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅꯦ ꯑꯩꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯤꯉꯩꯗꯅ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯃꯛ ꯑꯩ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯑꯣꯏꯅ ꯇꯧꯅ ꯂꯩꯔꯝꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯤ ꯋꯥꯍꯪꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯌꯥꯝꯅꯗꯤ ꯀꯣꯏꯅꯖꯔꯛꯇꯦ ꯏꯕꯦꯝꯃ ꯅꯪ ꯍꯦꯛ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯣꯏꯅꯔꯛꯄ ꯅꯨꯄꯤꯁꯦ ꯆꯥꯎꯔꯥꯛꯅ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯔꯛꯈꯤꯒꯦ ꯆꯥꯎꯔꯥꯛꯅ ꯅꯨꯄꯤ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯕꯤꯗ꯭ꯔꯕ꯭ꯔꯥ ꯀꯌꯥ ꯈꯅꯣꯕꯗꯣ ꯃꯁꯤꯡ ꯊꯤꯔꯛꯈꯤ ꯖꯥꯃꯟꯒꯤꯅꯤ ꯍꯥꯏꯁꯦ ꯀꯌꯥ ꯍꯥꯏꯔꯣ ꯍꯥꯏꯕ ꯀꯌꯥ ꯈꯛ ꯀꯣꯏꯅꯔꯝꯒꯦ ꯀꯁꯥꯔꯗꯒꯤ ꯑꯩꯅ ꯀꯣꯏꯅꯖꯔꯛꯄ ꯅꯨꯄꯤꯁꯦ ꯃꯔꯤꯈꯛꯅꯤ ꯀꯁꯥꯔꯗ ꯅꯨꯄꯤ 3 ꯀꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ 3 ꯀꯣꯏꯔꯝꯃꯤ ꯅꯨꯄꯤ 8 ꯀꯣꯏꯔꯤ ꯅꯨꯄꯤ 8 ꯀꯣꯏꯔꯛꯄꯁꯦ ꯅꯨꯄꯤ 8 ꯀꯣꯏꯔꯛꯄ ꯅꯤꯄꯥꯗꯅꯤꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯅ ꯅꯨꯄꯤ 8 ꯀꯣꯏꯔꯛꯄ ꯃꯇꯝꯗꯨꯒ ꯑꯩꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯟꯅ ꯍꯪꯉꯛꯏꯗꯅ ꯃꯣꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯣꯏꯅ ꯍꯪꯖꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯔꯤꯕꯅꯤꯅ ꯌꯨꯝꯗꯒꯤ ꯀꯣꯊꯣꯛꯂꯒ ꯄꯩꯁꯥꯗꯣ ꯑꯩꯅ ꯊꯥꯗꯔꯒ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯇꯝꯖꯕꯅꯤ ꯃꯇꯝꯗꯨꯒ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤꯕꯁꯦ ꯑꯩꯕꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯦꯟꯗꯨꯕꯨꯔꯥ ꯑꯩ ꯈꯪꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯐꯔꯦꯅꯦ ꯂꯣꯏꯅ ꯃꯣꯏꯅ ꯅꯪ ꯊꯥꯗꯣꯛꯃꯤꯔ ꯅꯪꯅ ꯃꯣꯏ ꯊꯥꯗꯣꯛꯃꯤꯔ ꯍꯥꯏꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯀꯅꯥꯝ ꯊꯥꯗꯣꯛꯇꯦ ꯃꯣꯏꯅ ꯊꯥꯗꯣꯛꯑꯝꯕ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ ꯂꯥꯁꯇ ꯑꯩꯁꯦ 9 ꯁꯨꯕꯤ ꯑꯣꯏꯗꯣꯏꯔꯥ ꯅꯪ 9 ꯁꯨꯕꯗ ꯂꯥꯁ ꯑꯦꯟ ꯐꯥꯏꯅꯦꯜꯅ ꯅꯪ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯑꯝꯗꯣꯔꯦ ꯑꯩꯅ ꯂꯧꯅꯝ ꯂꯧꯄꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯏꯄꯥ ꯇꯥꯟꯅꯔꯒ ꯏꯆꯤꯟ ꯏꯄꯥ ꯇꯥꯟꯅꯔꯒ ꯑꯩ ꯑꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯗꯣ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯂꯧꯕꯅꯦ ꯈꯪꯉꯦꯅ ꯖꯟꯃꯦꯖꯣꯏ ꯃꯍꯥꯔꯥꯖꯥ ꯃꯁꯤꯅꯤ ꯑꯩꯅ ꯃꯥꯅ ꯑꯗꯣ ꯅꯈꯣꯕ ꯅꯪꯅ ꯅꯪ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯪ ꯊꯥꯗꯣꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯁꯦ ꯂꯥꯁꯇ ꯐꯪꯅꯩꯅꯤꯗꯅꯀꯣ ꯑꯃꯒ ꯋꯥꯠꯍꯧꯔꯦ ꯑꯃꯒ ꯑꯩꯅ ꯇꯥꯟꯅꯖꯕ ꯐꯥꯔꯁ ꯂꯥꯞ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯇꯥꯟꯅꯖꯈꯤ ꯑꯩꯅ ꯆꯍꯤ 3 ꯇꯥꯟꯅꯖꯈꯤ ꯑꯩ ꯇꯥꯟꯅꯖꯕ ꯑꯗꯨꯗꯤ ꯀꯣꯏꯔꯝꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯕꯁꯤ ꯆꯍꯤ 3 ꯐꯥꯎ ꯑꯩ ꯃꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯝꯃꯤ ꯑꯔꯣꯏꯕꯗ ꯁꯨꯡꯖꯥ ꯖꯥꯔꯛꯇꯦ ꯃꯥꯅ ꯖꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯑꯠꯆꯥ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗꯨꯒꯅꯦ ꯑꯩꯒꯅꯦ ꯄꯥꯟꯅꯕꯗ ꯀꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕ ꯃꯣꯏ ꯃꯌꯥꯝꯗ ꯄꯥꯟꯅꯕꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯏꯕꯦꯝꯃ ꯑꯩꯅ ꯀꯣꯛꯁꯤꯅ ꯀꯥꯛ ꯂꯥꯎꯅ ꯈꯠꯂꯒ ꯊꯤꯈꯤꯕꯅꯤꯅ ꯑꯩ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯅꯤ ꯐꯥꯅꯕꯨꯗꯤ ꯂꯧꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯂꯧꯕ ꯃꯇꯝꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯉꯗꯤ ꯂꯧꯈꯤꯗꯦ ꯑꯆꯨꯝꯕ ꯑꯃ ꯉꯥꯡꯉ ꯂꯧꯈꯤ ꯑꯇꯩ ꯀꯔꯤ ꯍꯪꯈꯤꯗꯣꯔꯤ ꯅꯪꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯌꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ
ꯑꯗꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯤꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯅꯪ ꯍꯪꯉꯤꯁꯦ ꯑꯗꯨꯕꯨꯗꯤ ꯅꯪꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯖꯔꯕꯤꯁꯦ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯆꯤꯟ ꯊꯤꯗꯤ ꯆꯤꯟ ꯐꯖꯈ꯭ꯔꯕ ꯔꯁꯦ ꯂꯩꯕꯅꯦ ꯑꯩ ꯆꯤꯟꯁꯦ ꯑꯁꯦꯡꯕ ꯍꯥꯏꯌꯣꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯀꯦ ꯉꯥꯏ ꯉꯝꯃꯨꯗꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯉꯗꯤ ꯂꯣꯏꯕꯕꯨ ꯇꯥꯒꯗꯕꯅꯤ ꯃꯔꯛ ꯊꯠꯇꯠꯂ ꯇꯥꯔꯒꯗꯤ ꯅꯪ ꯋꯥꯗꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏ ꯈꯪꯗꯣꯔꯤ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯃꯥ ꯏꯄꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯔꯝꯃꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯇꯩꯕꯨꯗꯨꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕు ꯅꯪꯅ 99% ꯅꯪꯅ ꯂꯧꯈ꯭ರೆ 1% ꯃꯣꯏ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ 99% ꯅꯪꯉꯣꯟꯗ ꯊꯥꯗꯈ꯭ꯔꯕꯅꯤ ओके असेंबरा अलानबरा चुमबरा किसुम खंगदे मागी वादिते अगी नाक्ता लेरगना अइगोन नुक्सी हाइबा मोगी अदुरी इसै अमा लैताई अइगी नाक्ता लेरगना अइगी ओइरिबी मागी नाक्ता लेरगना मागी ओइद्रबी अदो थाजबिनो चाइए चलो अदो अइना क्वेश्चन का हंगे बको नोंदा क्वेश्चन काउग्रे बाइबी क्वेश्चन कई हंजी खंगदे नंगना ऐसे अहानबा उबा मिकुप्तने नंगना अइना अई लसारिंगी वारिनिको नंगना ऐसे अहानबा उबा मिकुप्ता कमाइना नंगोंदा फील फावगे हाइबा आइदि लेदना मतमदुगा मक फाव फीलदो अदुदा हाइरो हा मयाम ताहनसेबको नंग कमाइ फावगेबा अइना अहानबा मासे उबा मतमदा अई नुमित तमक काउद्री अई अहानबा कोंजंग मीगीदा कोंजंग मतम अमदम ए मीगी कोंजंग मी मगी अपू मगी मखादा थबक सुरमी अदबु अइदी लैतबा कौबनिना साइकिल न थौरगा अइ थबक सुबम नगु चलमी अइना साइकिल से इंजन मा मतमदा अदुगी ममांगदा न थबक सुरबनी मदुगी ममांगदा मासु थबक सुरम बजाय अइ मांगोंदा फॉलो तौगीदे मतमदुदा मा सुरम बसु जाय सुरम दा बसु जाय अदबु नुमित्तुदा अइना माबु साइकिल इंजन मा मतमदा हाइपितंग दिंखलुबदा माना मागी लवाई सिदगी समवांग न पुंखलगा आइदी करी हाइनी याम क्यूट ओइ भाई तारे नुसी मा माइथोंग जे इना आइगी मिट ममांग सिदा जक लौना तागी बजे इना स्वाय लावबम फावगे हैश सिनि बिमजा से कनान मसक्ति नुसी दे मसक्ति नुसी ने अदबु नुमित तमक द आई मासे कोइगे लौगे हाइबगी वखन दि लैखिदे सुम अइना मसक नुसी हाइबगी वखन दम थमकी तुंग द अइना थपक से सूरगा माबु अइना खबर से सुम लौजबनी अदो मादी अतुप नुपा मग कन्ना लाइन हाइ लेरम मतंगदो आमेन कोम अदुदा अइगी थमोय से आमेन कना खोंगले मा अतुप नुपा मग मरी लेने है खंगबदगे अइगी थमोय से बैक फुट हनकी बैक फुट आइरो अइगी थमोय से बैक फुट हनकी बैक फुट आइरो बैक फुट हन मतमदा अइगी काइरो थमोय से ना माबु अमुक खन नुसी हाइब सिंगम किदे अदुनी बेमा मतमदगी थमोय चांग लेबने दो इमानब सिम इमानब मयामगी थवोय सिंदगी थवोय सिन हाइबदी मंगोंदा अइना माबु पामजई हाइबगी मंगोंदा मोइना ड्रामा तोर मंगोंदा हाइरमे अइगोंदा माना पामेबगी ड्रामा तोबदगी खुबानी जि थेंगाले थेंगाबदगी मासु माइनि पादोन थादोमे अइसु अइ नुपि लेइतबनिना लिरबनिना खुबानी जि जोइन होइके असिनि मयामैना हाइजनि अदो अइना नंगना प्रपोज तोर मतुंगदने अइना जारक पमिकुप्तो न कई फावगेबा अइना अहान प्रपोज तो मतमना मा अहान बनुतदि मा यारखिदे अदबु मतमदुगा इ थमोय जाम काई हाबको मासे मागी नुपा काइनाबगी थमोय से पूरा मासे अइ से माना फिल इन ब्लैंक्स ओइनि बिसि जाय तमदु मागी अहान थमोय दु अइना मेंजलन की बनी थमोय मेनबदगी इदी फेबिकु ओइ लेरमनिना ना धोन मंगमद्रिमा पारबानिन ओइना नबखरे इसे फेबिकु तले हामें जे गोंगना लोया बारबानी नुआइबो मतमजिगा ऐसे मानने फेबिकु इने ऐसे मा खंगौद्रेबा हंबिगदबा लेइरब्रे बेमा अददिने आगा हंगेबको कइनो अइगा मरि लेनरा मतुंगदने नंगसे अखोय मा ओइना खंगकपदुदा अखोय मा ओइना जादेदनको अदु जादबदुगा हाइदि अइना नंगोंदा अखोय मा ओइना खंग्रे अखोय मा ओइना खुजुंगदि मिनता यादे तोसी हाइना कदा नंगोंदा फोर्स तोरकपदो अदु दाइ मतमदुदा नंगोंदा करि फावगेबा
तसेंगनमकदी आई याम सेंगना हायरबदा थमोय सेंगना हायरबदा आई मासे करीबा काइनरमबा आई पुसिदा नुपी द मोन थिरोयने खनखे अदुके मते आईदी माना हाइदोरप मतम सिदा आई अदुके मते थमोय काइखी अहिंग दो मो ओखोने कखी मागी मतादा आइने फोन तौरे दुगा आई से कमन्ना मतादुना आईदी मंगोदा हाय अस मायम कखरे अदो होय याम थिनदि थमोय काइखी थमोय काइरसु फाइनली फंगे अदो नमा ओइना यादबगी मरमदसु ई साउनिंगे बहोय थबक तौदे हाइबगिने मोइना साउरिदो आईदी सरकार थबक तौरम तारगदी ये सरकार थबक तौब मीदो पामीने मोइसु अदो सरकार थबक तौदे हाइदना इसे जानिंदबनी मोइना अदोनी अदोगे खलरगनी यम छौनिंगे गसेसु अदो ते काय हाइनी अदुगा लास्ट को नंगना लास्ट अखोइनी चेनबा नुमितो आदि नंगना अखोइनी थुंगनाबा हाइ तारेने अदुगी नुमितुदना कई फावगेबा नंगोंदा कई फावगेबा यो मधुगी बतांगदुदी सिनेमा लोइसलपकनी बतांग चपमने अदुगी मदग हाइगे थमोइसे काइर नप्प तौरपदगी अइना जनरल स्ट्राइक नुमित तमक्तनी अइना ऑटो रिक्शा तौर मासे पूरे पाजी जेंगा चलेमि दिनजे फब फटबल फजन जेंगा मासे लौरनी अने खलच तमदुदा मादी चेन गेना लाकपनते मतमदो मा अइमोद चेन बदो चेला रुसी अना हाइदो थोरपनी अदुबो इना गाड़ी दा काखले अदुदगी पुना लाए अइना दे हराउरी माना दे नाकन कप्पी हेक ओतोर कारकपदगी माना कप्पदुना अखोय इबो इदा थम्मी इबो युम योगो माना कप्पसे फजना कपखी इबोक नबो हाइखी ए मी मसादी थिदोखो फाना लौरी रा माना सो कप्पीसे इना हनबे नंग खंबरा अइना फाना लौनरब कनते मसाना डायरेक्ट ओना ऑटो कारकपनी माना कपचरिसिदी मा हुजी लैसाबीदगी मौ ओले आई लैसाबी दो ओइररो हेना पेंदना कपचबनी मयुम थादोरबे कपनते अदो फरेने दो नंग थबगुम तबोस नते को कई खंगदेदा छि हारेगा नंग नुंगाय रोइबा नाइरो वांगमा हंगत्रदी मौंग चारगसी नरखम काइने वांग हंगबमी खोंपाक जाने नते अब नंगे थबग म तबोस नते लगी नना थुम तौरे कैसे यामना लेबे नदे अदो अइना नंगोंदा लाइसे अइना कैदे जिंगागा लाइनो अइबो खंगदेबको अदो हादि नंगी थमोइदुदने अइगी नुंसिबजे कमाइना फावगेबा फावबदो नुंसिबदो अइ नुपिसिना अइगोना जिंगागा कैदे लेदना अंख लेदना नंग सुम वाखंदो खंदारगने अइगोंदा हादि नुंसिबजे कमाइ तौना फावगेबा यामना पुगिंग सिगा इबो वहंग कइगनो हाइबदा करिसु लैजद्रब थबक बच्चा बचि तौद्रब इरंजेंगी लैत्रब थुमजेंगी लैत्रब अइगोंदा माना अइगी दमक्त लेपैदुना अइगी नाक लाप मतमदुदो अइगी थमोइसिदा अदुक्की मतिक पेनकी मरमदुना माना हाइ पुदम अइ तोक्प ngamde करिगी अइगी दमक्त थोइ छेंग लाप माबो अइना कमाइना मिराइदोनो अस्ताला नंगी फागी बांधले नंगो ngango तलेबो अइ साउनी असिदि साउनी बोय फजना हाय सुमांग लीला नते सुमांग लीला नते अइ असेंग मुकी हंगिनी होयबा अइना करि हाइनी सुम निसला चा वीडियो जे सांगेम फजना हायरा मो दुबो अदो नंगी थमोइदा फाव अइगी थमोइदा फाव बाइबो असेंगमदो हायबा अइना मसाइगी ममा मपा थादोक पाइबसिदी निंगोन ओइबसिंगी पुनमकी कैनोने सिदी मा खतनते ममा मपा थादोगा आइदे तो युमदा मयुम सकना लापसे अदो मा मक्ति ममा मपा ना इसु यादे अदुगा अइगी थबक सुतौबनते सना साबा तमगा कबक सुबा होगलप तंजानी अदुगा आइदी अइगी इरंजु लेबनते इथुमसु लेबनते खंदे अदुदा माना अइबु याबिदुना अइ नाक्ता लापसे अदुमिते अइगी लाइबु फबने न खनगी करिगे अइबु फाइनली अइगी ने हाइबा अइगी नुपी अमा आइना माना अइगी नाक्ता लापदो अदो सतिना नुसी अदना
ꯑꯗꯣ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯝꯇꯪ ꯍꯪꯒꯦ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯀꯣ ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯐꯦꯃꯤꯂꯤ ꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛꯅ ꯁꯤꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯗ ꯍꯪꯉꯤ ꯍꯥꯏꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯄ꯭ꯂꯁ ꯕꯨꯡꯅ ꯑꯅꯨꯁꯦ ꯁꯨꯡꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯀ꯭ꯋꯦꯁꯟ ꯑꯃꯈꯛ ꯃꯌꯥꯝꯅ ꯍꯪꯉꯦꯕ ꯁꯤ ꯀ꯭ꯋꯦꯁꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤ ꯌꯨꯇꯨꯕꯀꯤ ꯀꯣꯃꯦꯟꯁꯇꯁꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯕꯨꯡꯅ ꯑꯅꯨꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯔꯤꯖꯟꯗꯣ ꯑꯗꯨꯝꯇꯪꯒ ꯍꯥꯏꯔꯝꯃꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯈꯪꯖꯔꯦꯅ ꯕꯨꯡꯅ ꯑꯅꯨꯗ ꯁꯨꯡꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯈꯪꯖꯁꯅꯨꯕ ꯍꯥꯏꯔꯣꯗꯣꯏꯗꯤ ꯀꯔꯤ ꯈꯜꯂꯒ ꯂꯨꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯈꯜꯂꯒ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯤ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯧꯁꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯗꯣꯛ ꯁꯥꯎꯖꯤꯟ ꯇꯧꯕꯗꯗꯤ ꯈ꯭ꯋꯥꯅꯤ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯍꯟꯗꯛ ꯈꯔꯅꯤ ꯃꯃꯥꯡ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗꯁꯨ ꯈ꯭ꯋꯥꯅꯤ ꯁꯨꯝ ꯁꯥꯎꯅꯈꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯥ ꯂꯨꯅ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯗꯤ ꯃꯥꯒꯤ ꯂꯝꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯉꯣꯟꯁꯦ ꯃꯥꯁꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯂꯥꯟꯖꯗꯕ ꯃꯉꯣꯟꯗꯁꯨ ꯂꯥꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗꯁꯨ ꯂꯥꯜꯂꯣꯏꯒꯦ ꯑꯗꯣ ꯁꯦꯡꯅ ꯆꯠꯁꯤ ꯀꯔꯤꯒꯨꯝꯕ ꯅꯝꯊꯥꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯦ ꯍꯤꯡꯃꯤꯟꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩ ꯐꯔꯒ ꯂꯣꯏꯔꯦ ꯃꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯑꯗ ꯃꯥ ꯂꯩꯇꯦ ꯃꯉꯣꯟꯗ ꯂꯩꯇꯦꯕ ꯃꯥꯒꯤ ꯍꯥꯏꯕꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯁꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯁꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯒ ꯃꯥꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯑꯗꯨꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗꯨꯗ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯕꯧꯗ ꯂꯥꯏꯊꯤ ꯁꯥꯟꯅꯔꯤꯕ ꯑꯩꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯂꯨꯟꯁꯦ ꯊꯣꯝꯃꯒ ꯑꯉꯥꯡꯗꯨꯒ ꯊꯣꯝꯃꯒ ꯁꯥꯟꯅꯔꯤꯅꯦꯕ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯐꯥꯎ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯊꯣꯡꯕ ꯊꯥꯛꯄ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯀꯔꯤꯝ ꯈꯪꯕꯨꯗꯤ ꯈꯪꯉꯦꯕꯀோ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨꯗꯒꯤ ꯃꯥꯁꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯛ ꯀꯦꯅ ꯅꯧꯅ ꯂꯥꯛꯆꯕ ꯃꯥꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯗ ꯁꯔꯨꯛ ꯌꯥꯔꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯋꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅ ꯑꯅꯧꯕ ꯑꯉꯥꯡ ꯍꯧꯖꯤꯛꯀꯥꯟꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯅꯨꯄꯥꯗꯣ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯈꯤꯇꯪ ꯋꯥꯕꯗ ꯅꯨꯄꯥꯗꯣ ꯈꯤꯇꯪ ꯐꯠꯇꯅ ꯎꯕꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯎꯕꯗ ꯗꯛ ꯂꯧꯅ ꯃꯌꯨꯝꯗ ꯀꯧꯔꯒ ꯈꯥꯏꯅ ꯊꯣꯛꯑꯒ ꯍꯟꯕ ꯉꯝꯃꯦ ꯑꯗꯣ ꯃꯥꯗꯤ ꯁꯤꯀꯥꯡ ꯈꯥꯡꯉꯒ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯩ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯗꯣ ꯁꯤꯀꯥꯡ ꯈꯥꯡꯉꯒ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯒ ꯃꯥꯅ ꯍꯥꯏꯗꯤ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯤꯡꯒꯣꯜ ꯎꯕ ꯈꯪꯗे ꯃꯥꯒꯤ ꯐꯤ ꯇꯨꯕ ꯈꯪꯗे ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕ ꯀꯦꯔꯤ ꯇꯧꯕ ꯌꯥꯝꯅ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯗ ꯌꯥꯝꯅ ꯃꯥ ꯂꯥꯏꯔꯤꯛ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯆꯪ ꯌꯧꯅ ꯐꯕ ꯅꯠꯇꯦꯗꯣ ꯂꯥꯏꯔꯤꯛ ꯆꯪ ꯌꯧꯅ ꯐꯕ ꯐꯠꯇꯕꯗꯨꯒꯤꯗꯤ ꯂꯥꯝ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯀꯣ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯤ ꯑꯣꯏꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯋꯥꯏ ꯍꯛꯅ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏꯌꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯧꯁꯟꯅꯕ ꯍꯥꯏꯗꯨꯒ ꯑꯗꯨꯒ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗ ꯃꯥꯒꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯅꯝꯊꯥꯛ ꯇꯧꯔꯦꯅ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯔꯤꯁꯦ ꯐꯠꯇꯕꯗ ꯇꯧꯕ ꯅꯠꯇꯦ ꯃꯥꯗꯤ ꯆꯤꯟꯇ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯗꯀꯣ ꯎꯡꯉ ꯂꯩꯈꯤꯅꯦꯕ ꯁꯨꯝ ꯈꯜꯂ ꯂꯩꯅꯦꯕ ꯑꯁ ꯑꯩꯈꯣꯏ ꯁꯤ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯅ ꯈꯜꯂꯝꯕꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯑꯩ ꯃꯥꯁꯦ ꯃꯥꯒꯤ ꯃꯃꯤꯇꯩ ꯃꯄꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯍꯜꯂꯔꯣꯏꯒꯦ ꯑꯩꯅ ꯃꯥꯁꯦ ꯃꯃꯤꯇꯩ ꯃꯄꯤ ꯌꯥꯝ ꯇꯥꯍꯟꯈꯔꯦ ꯑꯗꯣ ꯑꯇꯩ ꯇꯥꯍꯜꯂꯔꯣꯏꯒꯦ ꯅꯣꯛꯅꯇ ꯂꯩꯕ ꯃꯥꯒꯤ ꯍꯔꯥꯎꯅ ꯂꯩꯕ ꯃꯥꯏꯊꯣꯡꯗꯣ ꯑꯩꯅ ꯌꯦꯡꯖꯅꯤꯡꯕ ꯑꯩꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅ ꯑꯩꯒꯤ ꯑꯐꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯆꯥꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯅꯤꯡ ꯊꯨꯡꯍꯟꯒꯦ ꯑꯩꯒꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯪꯕꯤꯔꯝꯃꯅꯤ ꯕꯨꯡꯅ ꯑꯅꯨꯗ ꯂꯨꯅ ꯇꯧꯔꯤꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯗꯥꯒꯤ ꯑꯣꯏꯖꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯗꯥꯅ ꯐꯣꯡꯗꯣꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯦꯟ ꯂꯩꯇꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯗꯥꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯅꯤꯡꯕꯒꯤ ꯉꯁꯤꯁꯦ ꯍꯪꯉꯒ ꯁꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯌꯥꯎꯔꯒꯁꯨ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯁꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯍꯩꯔꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯁꯨꯝ ꯑꯦꯛꯇꯤꯡ ꯇꯧꯕꯅꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ